अहानबा तांका की ओइना हयेंग पांगथोकदोरिबा 19 सुबह लोक सभा मिखलदा इम्फाल वेस्ट डिस्ट्रिक्ट की पोलिंग स्टेशन 419 दा मथौ तौगदबा पोलिंग पर्सनल सिंग असि डिस्ट्रिक्ट असिगी डिस्ट्रिक्ट इलेक्शन ऑफिसर टीएस किरणकुमार न लमथाखरे लमफिल पाता लेबा डीसी ऑफिस कॉम्प्लेक्स पांगथोकपा लमथाखिबा थोरम अदुग मरी लेनना डिस्ट्रिक्ट इलेक्शन ऑफिसर टीएस किरणकुमार न टॉम टीवी दा हाई ngasi ayuk pung 3 makhaida electronic voting machine EVM thamliba safe room thong hangdoktuna polling station singi EVM yenthokpa hokre safe room adu candidate singi polling agents singaloinana hangdokhibani tungda Imphal West District ki assembly constituency tarahumdo gi polling party sing masa masa gi butta lagduna security personnel singaloinana khongsan ba hokre duty participation percentage asi reserve yaw na chada marifutara manga gi mathakta leire Imphal West District ki lamsang sekmai wangu mayang Imphal nauria pakhang lakpa langthawal konthauzam pasoi sagolvan Thangmaiban Uripok Singjamai Amadi Kaisamtong Assembly Constituency da normal polling station Chongwa Kuntra Internally displaced person IDP Singi Oina Hangba special polling station Nipan Yauna Aputma polling station Chongwa Kuntra Nipan Legani Meekhal Mathou Tougadaba polling personnel sing ngasi numinyung mamatung pung ani ahum fawgi manungda masa masa gi polling station sing da thungkragani Hayeng Pangthokadoriba Meekhal asida miyam thoraktuna isa isa gi apamba candidate da vote thada viduna Meekhal asi free and fair oiba mai pakpa Meekhal am oihansi haina makna makhata na phongtuki Hojik polling party sat pa hore akoi polling personnel di sirei ta loina mag yaure aduga afam ham da maximum hojik la around 95% gumadi men power even reserve su lakra men power gi award pa thojona laira roi 538 polling station lai masa gi di 530 khatani adubo akoi gi IDP gi internally displaced personnel mayam gi person sing gi Nipan amaga yawe pa inner gi ga outer gi ga sidai manung ga changhan ba koi security su manung changhal le security kendra hongi kaisam thong ne uripong ne singjamai ne si security ga main por ga se pun taraga tongal ga se gi gari tongala chalan ba remaining khara amana koi mon workshop ki nakan da laiba bol lampak dei tawre amana lamboi khonang khongi sorok ki nakan da laiba lampam da gi adu aina sum khan bada laiba phiam ji da pung ani da di maximum loirani angkhala total personal se milising mari makhai manga gum boibe apun phal security kari kra lo yaroga 5000 gum mai yawa ba Meekhal ji ga mari lenana haining ba haibu hayeng election ni nganna thopiro aduga apamba candidate thada view harga democracy si ko yam vibrant hoina thamna na hona si na mai tamra